Ngasidi yamna nungaitaba tamthiba thamoi sokpa thodok amagi maramda paudamjage. Australia gi Sydney da leiba Bondi Beach hariba mafam asi mahausana lamkoiba singi peace amadi tourism da maming chatpa mafam amani. Mayamna pamnariba lamkoina pham oireba Bondi Beach asi Haatkhiba numit nini muki mamangda thokhiba misi mina yawba tamthiraba terror attack amana maram oiraga masak thihanki. Masi Jewish community singi Hanukkah hariba festival asi pangthu lingaida thokhiba thodok amani. Sakhangdaba gunman anina makhuta nongmai pairaga celebration adubu saruk yariba misam taraga manga nongmaina kaplaga Haatkhiba tamthiraba thodok amani. Masi kona thangda police na attackers ani dugi manungda amadi nongmaina kaplaga Haatkhi asumna thodok aduda mi sibagi masing asi taraga taruk oikhi. Masigi laibak thiraba tamthiraba thodok asi Australia gi history da sahi kunthra gi matungda khwaidagi sathiba tamthiba mass shooting gi thodok ama oikhi. Ngasi aigi video sida Australia gi Bondi Beach da thokhiba tamthiraba hingsa gi thodok asi matau karamna thokhibano attackers sing adu kanano makoina attack tawriba asi kari maram gino haibasi ki matangda khangminasi. Ngasi aigi video sida soikhiba lankhiba amadi Sithanan thawba yawrabasu ngakpiu haina haijari. Numit ase December gi tang 13 Sunday su oi. Local time gi 6:47 PM gi matamni. Bondi Beach gi manak nakna park ama lei madugi park aduda gunfire gi thodok ama thokle haibagi report ama police na phangki. Thodok adugi matangda video khara social media da thuni yangna viral oirakhi. Video adugi footage da mioi khara kanna law khonglaga kibagi saktam ama ukhi amadi makoi singadu question chenakhi makoi singadu gunfire dagi nanthoknabagi damakta yamna pakhatna chenakhi. Bondi Beach ki north end thangmada leiba car park amagi nakalda apikpa thong amadagi gunman anina nongmai kapagi saktam ama video kharada uba phangki. Gunman nupa ani do ngasagi Hanukkah event asibu pangthokpham oireba park adugi area romda focus tawraga direct oina nongmai asi kapa horakhibani. Adagi amuk kaidore haibada ngaihaki matungda atopa anoba video amasu amuk viral oire. Madugi video da aikoina uba asi Ahmed Al-Ahmed kauba nupa ama misam singda onsillaga nongmai kapliba gunman dugi nakanda mahaksi leplaga leire. Adu hairiba masigi Ahmed Al-Ahmed hairiba nupa se mahaksi fruit shop owner amani. Mahakche macha anigi mapani hai. Mahakna kaidore haibada attacker aduna misam singda onsillaga nongmai kapliba adu mahakna matungdagi attacker adudagi nongmai simana mulle aduga mangonda nongmai si namle. Nongmai di kapadi nate nongmai si nammaneba. Adagi sumaina nupa asina nongmai si nammakanda attacker nupa do mase chenthukhreba aduga atopa ani suba attacker do mahakti adumak nongmai kaplaga leireba. Adagi amuk masigi same video asida atopa nupa amasu sokpa ui aduga mahaksu chenthokibagi mami amasu aikoina ui. Tragic oiba amadi sarangnaba madugi mikup aduda police singsu yaurakhi. Amadi police sing aduna attacker sing aduda nongmaina kapki. Aduga atopa video clip amada asumna su ui madudi police officer ama bridge da leiraga sien mangamdraba asokpa nupa amagi thawai asi kannabagi damakta CPR pibagi saktam ama aikoina ukhi. Madagi nupa amana su kanna lauki he is dead mak asi sire haina. Masigi matungda police ki official update sing torakhi. 6:58 PM adwaida police na ahanba oina public warning issue torakhi. Madugi matungda miyam singda masa masagi saphagadaba amadi irang leiriba sarangnaba area asidagi lapthoknaba haina police na pautak pirakhi. Asumna finally 10 PM adwaida thokhiba terrorist ki attack adu Jewish community da target tawkhiba laibak thiraba tamthiraba thodok amani haina police na officially oina declare tawkhi. Madugi terror attack aduda victim ehuraba sing adudi police na confirm tawkhibada mioi 15 sikhre haibagi report ni. Victim sing adu sahi 10 dagina sahi 34 phawbagi mioi singna oikhi. Laibak thiraba laikhidraba sing adugi manungda sahi 10 khakta ngairibi nupi macha ama amadi Holocaust ki survivor ama su yauki. Thokriba thodok adu anti-Semitic oiba haibadi hatred against Jews amadi terrorism gi oiba tawhidraba lisat amani haina Australia gi Prime Minister Anthony Albanese na condemn tawki amadi thamoi sokna nungaitaba phongdokhi. Misam 15 da onsinduna nongmai kaplaga hatokhiba mi hatpa gunman attackers ani adu police na confirm tawbadadi mapa amadi macha makhoi animak oiramki hairi. Aduna laibak thiraba thodok aduda
mapa macha makhoi animakna terrorist ki tamthiraba thodok asi thoktuna chamjaraba micham miyamgi punsi asi manghankhibani mi haliba gunman attackers ani adudi mapa aduna masagi sahi 50 years sure mahaki mamingna sajid akram kawi aduga mahaki machanupa aduna masagi sahi 24 years sure mamingna nabit akram kawi gunman attackers ani sigi manungda mapa oiriba sajid akram hariba nupa asidi recreational hunting gi dhamakta masagi tonganba legal license gun lay hairi mahak asi 1998 ta student visa asi pairaga Australia da lakhi mamai thangda mahaki partner amadi resident visa phangba ngamki aduga mahaki machanupa nabit akram hariba nupa asidi Australia da poi 2019 da mahak asi police na attention kaya ma piba haurakhi masigi maramdi mahak asi extremist individual kharada connection lay haiba paw si tabadagi police na mamangda investigation kaya ama chathabasu leikhre hairi aduna tongan ma report ki matung inadi gunman attackers ani asi aina yadraba terrorist group ama oiriba Islamic State ki group ka link lainai haiba asi khangki masigi proof amadi evidence haiba taragadi attackers ani adugi car manungda Islamic State ki flag sing yawa thengnakhi hairi masigi thodok asigi matangda police singna phongdokhibagi matung inadi Australia hariba laibak asi maliamgi oina nongmaigi law asi yamna strict oiba country ama oiba taragasu thokhiba thodok asida senariba attackers ani dugi manungda mapa oiriba sajid akram hariba nupa asidi masagi register tawraba license gun taruk lei hairi aduna masigi nupa sajid akram hariba nupa asidi thokhiba thodok adugi manungda police na nongmena kaplaga hatokkhraban aduga mahaki machanupa nabit akramdi yamna serious oina sokpadagi yamna condition luna critical oina hauji hospital da treatment chathari tasengbadi policing aduna gunman attackers ani adugi maming matha amata phongdok taba taragasu media da mapa adugi mamingna sajid akram amadi mahaki machanupa adugi mamingna nabit akram kawi haina identify tawki matawasum tawna thokhiba laibak thiraba thodok aduda police na kaplaga hatkhraba gunman attacker sajid akram asi tharaga makhoi pulapna mising asi taraka taruk asi laikhidre aduga mioi nifu henna laibak thiraba thodok aduda sathina sokpadagi hospital da hojik kanna laikatnari aduga makhoi nifu asigi manungda seriously oina sokhiba police officer ani su yauri adubu hojikte makhoi stable kharadi oire mamangda su panjakhre madudi Australia hariba laibak asi malemgi oina nongmaigi loda yamna strict oiba country amani maramaduna thokhiba thodok asida laibak sinma thungna yamna thamoi kaiba thamoi sokpa mikup ama ohenki aduna masigi attack asi laibak sinma thungna yamna concern oiba case ama oikhi masigi hiramasigi matangda laibak sigi prime minister Anthony Albanese na phongdokhibada laibak sigi nongmaigi logi system ase hanadagi amukka henna strict oiba haibadu oihallagani haina phongdokhi amadi laibak sida a national gun register gi system asi haudoklagani amasung masibu government na ningthina review tawgani haina su phongdokhi maramasina laibak adugi karamba misakta nongmai asi pigani amadi mi amana nongmai asi kayam paiba yagani amadi masina kayam kuina lasting oigani haibadugi matangda kupna review tawgadori haibadi masina hainingliba adudi gun license ki system asi matam suppagi oiroi masi regularly oina review tawraga masi permanently oheloi haibani nakalamromda mamangda su panjakhre madudi gunman attackers ani aduna misam miyamda onsillaga nongmai kaplingaida matungda nupa amana nongmai adu mullaga misam kaya amagi punsi kankhiba hero adugi matangda kharaga panjaramge mihatpa gunman attackers anigi makhuttagi misam kaya amagi punsi kanbikhiba hero dagi maming adudi Ahmed Al Ahmed kawi mahak asi muslim nupani masagi sahina nifuhum doi sure mahaki thauna phaba adu uraga miyamna mahakpu thagatnakhi gunman attackers ani aduna misam miyamda onsillaga nongmai kaplingaida mi hatlingaida madugi talakta Al Ahmed hariba nupa adudi car parking gi marumda lotlaga lei masidagi mahakna gunman gi manakta sangsillaga mahaki rifle adu munki amadi mangonda namki aduga Al Ahmed hariba nupa asidi nongmaina panki amadi mahak sathina sokhi adubu mahak ke thawaidi hinghore hospital da surgery ama tawbadagi recovering tawba ngamki mahak hojik kharadi stable oire matawasum tawna Australia gi prime minister
एंथोनी अल्बालिसना अहमेदपु थागतखी अमदी असुमना फोंदोकी अहमेद की कंट्रीब्यूशन मरम ओइरगा समझरबा मिसम कयामगी पुंसी असि कन्म ngamle हाइना तमथीरबा एटेक अदुगी मनुंगदा अहमेदना महाकी सीबा अमदी हिंगबा अनिगी लंगदाइदा रिक्स कया अमा लौरगा मिसम कयामगी पुंसी असि कनखी मरम अदुना अहमेद की वीडियो क्लिप अदु उरुबदा मियामना अदुकी मतिक थागतनखी महाकपु हीरो अमनी हाइना सिंगथाखी